Manipur ngasidi COVID-19 gi masingda yumpham oiraga awang nongpok Bharata ahum suba raija oire. Marak amada Manipur asi COVID-19 leitaba raija ama oina lauthokpa yaururabani. Adubu mapan raija singda leiba raija sigi miyoi singna makhoi leiriba raija singda lockdown kuina torokpana maram oiduna tongan ba awaba kaya mayoknarakhi. Aduna maram oiduna raija sigi mapanda thabak tauba mahimasing tamba chatkiba layengba amadi lamkoiba chatkiba miyoi kya Manipurda halakninglakhi. Awaba kaya asi khangduna Manipur sarkar na mapanda laikhiba Manipur gi miyoi kaya da sel gi mateng pangbata natana makhoi bu mayum yauhalaknaba mateng kaya panglakhi. Bus da, train da amadi aeroplane da makhoi bu puraknaba thaurang kaya laukhalakhi. Makhoi na leriba raija singgi amadi center gi authority kaya ga pau phaudok phaujin tauraga makhoi singbu mayum da puraknaba hotnarakhi. Aduna maram oiraga anoba samaisya kaya thorakhi. Khwaidagi chawba samisa oina mapandagi halakliba Manipuri singbu quarantine taunaba mafam semba tarakhi. Lakliba Manipuri sing adu chap manaba lanthumgi thak amatagi natabanina quarantine center sing asi makhal khara khaidokpa tarakhi. Aduna hotel khara institutional amadi community quarantine center kaya hangdokpa tarai. Mapandagi halakpa miyoi khudingmang asi yamdrabada numit 13 ni center sing asida thamba aduga madugi manungda test tauraga makhoigi phibam khangdoknaba hotnaba changi. Matang sida nongmada sangla iba mi masinga test tauba ngamlibaga sanadaba lakpa aduga center laiba mafam khudingmakta test taufam leitabana test taubagi fall matam sana phangba ngamdabana achauba potlum ama oirei. Masidagi center singda leiriba miyoi kaya da mipaiba sauningba khoirangba kaya poglakpagi wa kaya tanakhre. Aduga nakal amaromdana Manipurda hauzik phawba phangliba COVID-19 chenare hariba miyoi sing asi Manipurda halakpa miyoi sing dakita oibana halakpa khudingmak asi test tawdana lekai da thajinba yadri. Center da numit masing sure haiduna test ki fall phangdana lekai da halhankraba matungda amuk COVID-19 chelamle haiduna lokhatpa lakpa yaurakpa asina hanadagi aki tujungba phawramba lekai miyamda ahenba mipaiba akiba amasung khoirangba phawhallaki. Ngasi phawbadi haksel gi service piriba doctor nursing nataba ataida sandorakpa udrabasu oirakiba phibam asina lekai gi atai miyoi singda sandorakpa yabagi akiba leiri. Masigi phibam asi yumlonaba raija sing maru oina Assam gi Guwahati da oirakiba phibam sina hena lumna lohallai. India gi oina yengba tarabadi COVID-19 gi sang asi nongma kangdana ka hena hengalai. Laina asi senaba miyoi singi masingda malemgi lebak singi marakta India na mari suba lebak oiri. Aduga nakal amadana laina asigi samaisya si thengnanaba lockdown kuina tauba asina puksa ka mari leinaba amadi lebak ki lanthumgi khalda akaiba kaya lakli. Kuina sangna lebak pumba lockdown tawduna thamba yadabanina India gi state khara natana tapna mahusagi phibamda hanjinnaba thabak thorom kaya sathaba tauba hunakhre. Asomna Manipur gi oina su lockdown asi hiram kaya da komthokpa horakle adubu Imphal mayor gi kaithel sing amadi atei Manipur gi maru oiba town kaya di mapung phana thabak haudribana lalol itik apekpa amasung mayai oirap tawba pothokpa industry sing mapung phana mathau tawdri. Aduna miyam gi puksak amadi sel thumgi phibamda achauba chaitheng amadi asumak piri. Hena sauna potlum piriba asi mahimasing tampham sing thong hangdribanina mahi tamliba angang singdana hena achauba potlum ama oiri. Matang asida Manipur gi oina karamna puksak amadi mahimasing gi oiba samisa sing asi thengnagadagi haibasi khanthaba matam oirei. Maikai asomda Manipur gi education minister Thoksom Radesh Yamna maikai kaya gi miyoi singa watana ba horakpa asi pukning thogatningai oiba wafamni. Handak haidokhiba class 10 gi parikha gi fall matungda mingchanbagi wa aduga class 12 ki parikha haidoklaglaba matungda lakadoriba phibamsi tuna laksillaga khanthaba matam oirakle. Aduda natana kaithel amadi atai thabak tawpham khudingma asi karamna tapna mathau tawba hohangadagi haibasi masu khanthaba changi. Hengalakliba Manipur gi COVID-19 gi masing asi lising yauraklabanina hena cheksingadabsu oi aduga puksak amadi sel thumgi soksilakliba phibamgi su khanthadaba yade. Matang asidani Ekhoina Manipur gi COVID-19 chenaraba miyoi sing asi lekai gi thakta natrabasu khun gi thakta yengba mathau taraklibasi. Matang asida district ki thakta leiriba masing sing asi khun gi thakta khangba changlai. COVID-19 chenba miyoi singi geographical distribution khangba tangai farakte. Masing duda yumpham oiraga karamba khun natraga maikaida kari amadi hiram kayam hohanba yaragani haibasi lepada mateng oigani. Hauzik tawriba quarantine center amada COVID-19 chenaba miyoi fanglabadi center du tokhaina thamliba asina COVID-19 sandoraktanaba hotnabani. Asumna chenaba masingda yumpham oiraga karamba mafamda kari thawrang lokhatkadagi amadi karamba mafamdana karamba thabak thorom sathahanba yabage haibagi warep ama lawba matam oire. Leibak pumba hiram ayambada thingjinduna thamba haibasina miyamgi punsida menkhatpa ngamlaroi dawba samesya thokhalli.